ngasi yana maroi ba ngarang assembly election gi result da CM oiraba ya yana hairiba CM oirani haina almost confirm oiraba Vijay Thalapathy mahak sigi career mahak ki pokpham mahak si kamdauni education fanglaki ge mahak ki film gi career da blockbuster karam kan da lakpano haibudo loina ngasi sigi video se da khangmin nasi mahak si mayam ni yamna pamna ba action hero makhakni aduga mahak ki like ki matang da mayam khangling lamgani khallaga ngasi video se semjaban lama malai lam sida cinema se entertainment khak nateba nungai ba harauba matam lena na ba khak nateba masi emotion amoina magi thawai haksang yauna harauna yamna pamni yengna ba mafam ni Tamil Nadu hari ba jaga se masi se mayam punamakta gihena iko se san na satpa mafam ne ba South India hari ba region se aduga nupa se silver screen se filmi screen se si khakta compare tawba khak natana hunjikti politics ki landfam da so compare tawnana ba ahan step thangjan matamda CM oina compare tawba ngam khraba miyo yama khakni ngasi nei najagadori basi Vijay Thalapathy masi wari yama khaksunate masi thokliba magi oirakliba magi process se kamdong oirakhiba journey no haibadu punne minasi Vijay Thalapathy hairba nupa se ngasi di politics ki lam dasu yamna haisingba haiba nupa duwaire film da mana tawkhibdu adugumna reality dasu politics sida direct Tamil Nadu da mai pakpa ngamlak pa haibasi mayam da yamna angakpa ama fawi madu kamdongna kari karam haina oirakpano haibaduni ngasi nei najagadori si mahakse Joseph Vijay Chandrasekhar haina khangnaraga jungi tang kunithoi 1974 da Chennai gi city sida pokhibani mahakki destiny sida yamna achoubu miyam oyo haibagi iduna leirambagi mawongda magi career se haurakibani haitare mahakki mapa SA Chandrasekhar maming chalaba filmmaker amani aduga mahakki mama Shobha Chandrasekhar yamna talented oiba singer amani aduga wari libasu yamna heiba nupi amakhani angang oringai digi hona Vijay se magi creativity ni yomjan duna laki cinema aduga culture magi mapasu filmmaker oibani ni yengo film gi oiba mahol duna mabu yomaga laini magi mamana singer amasung storyteller oibani na mangonda magi dimag sida magi haidi talent se filmi world sine yomaga lakpagi mawongdu uba phangi angang oringai digi hona aduga magi foundation amaso yamna line piba ngambagi khudong sabdu mangonda laiki magi education amasung struggle gi matang diyeng minase Vijay hariba nupa se magi schooling se Chennai da tawrakki aduga mahakna yamna atenma matam gi damak Loyola college ta visual communication gi damak mahak join tawki atopa legend mayam amagumna mahaki classroom se only wall mari no question ba jaga khakta to oikide mahaki real education se film gi set sing dagi lakhi maithi ba kya dagi lakhi rejection kya dagi lakhi maram de success ai basi pirakte ba kanama da success pu pirakte masi earn tawgadam ne ba hona raga phanggadam ne ba magi filmic career amasung breakthrough gi matang de minase filmic career sida Vijay gi journey se angang oiba artist amoina adum join tawraga mahaki career se hawraki mahaki lead debut oina lakhi basi Nalaya Thirpu hairiba film asidagi hawraki masigi film se mai pakhide critics sing na mahakpu singnaki aduga nainaki audience sing na mahakpu thawaikide matam sida hawrakpo matamda adubu mahaki turning point amadi lakhi pube unaka ga hairiba se blockbuster oiraki aduga posak khudingmak mahaki akoi bada leiriba khudingmak ahong balakhi madugi matungda mahak hallagi yengkhidre mahak manglom de sum sanction ki mahaki film gi career se wangkhala mahaki film gi career da gilli dagi thupakki aduga martial dagi master Vijay ne ek tawkhak nate film mi world se masigi se rule tawraga lakhiyeba mahakna blockbuster hit oiraba matungda hallaga suyeng yengkhide manglom da sanction basi si khaktane ba mahaki oikrisi any movie yengba matam da so adum uba phangi mahaki movie si movie khuding makta adum growth lai mahaki acting skill aduga story movie gi script loina mahaki action se some step by step adum develop lai aduga lebaki issue sing so adum laukhatlaga mahaki movie da utna hona yeba adum any movie sing sahi amani gi mamang dagi adum mahak si politics ta sangning ba yai haibasidi aina su movie magi yengba matam da phangki mahaki voter ama sigi vote se tha hauda mahak si mapalom da CEO oiraga lakpa matamda adugi vote to tha bagi vote halanbagi movie ama sulaiki aduga constitution da article ama sumahana puthokuna madugi case ta unakiba film sida adum haidi apik paisam chamba manba sida mahak adum film gi theme ji semduna yamna mayam da anau ba angle ama uhana ba hona duna lakibani magi blockbuster ama sum mass stardom si masigi matandi yengsi mahak ki recent hit ogibasi Leo Barisu Beast and the greatest of all time sina box office record se pura thugai khreba masisina box office record thugai re hit oire aduga release tawba film khudimak movie khudimak se festival amagum oire dialogue khudimak se slogan amagum oire kiyaba mathang mahaki movie gi maramdi Vijay si actor amakhak nate mahak si emotion amoina create tawrakhiyaba
ꯐꯦꯟ ꯕꯦꯁ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯜꯆꯔꯦꯜ ꯏꯝꯄꯦꯛꯁꯤ ꯌꯦꯡꯁꯤ ꯚꯤꯂꯦꯖꯇꯒꯤ ꯁꯤꯇꯤꯗ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯒꯤ ꯑꯣꯚꯔꯁꯤꯁ ꯃꯥꯔꯀꯦꯠꯇ ꯕꯤꯖꯩꯅ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯐꯦꯟ ꯕꯦꯁ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯦꯝꯂꯛꯈꯤ ꯀꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯑꯕ ꯃꯥꯒꯤ ꯐꯦꯟꯁꯤꯡꯅ ꯃꯥꯒꯤ ꯐꯤꯂꯝ ꯈꯛ ꯌꯦꯡꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯨꯚꯤꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯏ ꯃꯍꯥꯛꯀꯤ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯈꯤꯑꯕ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯀꯠ ꯑꯥꯎꯠꯁꯤꯡꯗ ꯁꯪꯒꯣꯝ ꯍꯩꯗꯨꯅ ꯑꯗꯨꯒ ꯆꯦꯔꯤꯇꯤ ꯏꯚꯦꯟꯠꯁꯤꯡ ꯁꯤꯜ ꯂꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯂꯝꯕꯨ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯁꯤ ꯐꯦꯟꯗꯝ ꯈꯛ ꯅꯠꯇꯦ ꯃꯁꯤ ꯄꯨꯔꯥ ꯗꯤꯚꯣꯁꯟ ꯑꯃ ꯇꯧꯔꯛꯈꯤꯑꯕ ꯃꯍꯥꯛꯉꯣꯟꯗ ꯃꯥꯅ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯂꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤक्सꯀꯤ ꯀꯦꯔꯤꯌꯔꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ ꯆꯍꯤ ꯑꯅꯤꯃꯨꯛꯇ ꯁꯨꯔꯤꯕꯅꯤ 2 yearsꯀꯤ ꯄꯨꯔꯥ ꯍꯥꯔꯗ ꯋꯥर्क ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯤꯒꯤ ꯁꯛꯁꯦꯁꯁꯤ ꯐꯪꯂꯤꯅꯤ ꯃꯃꯥꯡꯗꯒꯤꯗꯤ ꯃꯥꯒꯤ ꯐꯦꯟ ꯕꯦꯁꯇꯤ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤ ꯃꯨꯚꯤ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯣꯏꯕꯅꯤꯅ 2024ꯗ ꯕꯤꯖꯩꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯕ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯈꯤ ꯃꯍꯥꯛꯅ ꯄꯣꯂꯤꯇꯤꯛꯁꯁꯦ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯇꯃꯤꯂꯥꯒ ꯕꯦꯇ꯭ꯔꯤ ꯀꯖꯥꯒꯝ ꯍꯥꯏꯔꯤꯕꯁꯤ ꯇꯤꯕꯤꯀꯦꯁꯦ ꯍꯧꯗꯣꯛꯂꯒ ꯃꯍꯥꯛ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯂꯛꯈꯤꯑꯕ ꯃꯁꯤꯒꯤ ꯃꯨꯚꯁꯤ ꯃꯁꯤꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯄꯣꯂꯤटिकल ꯂꯦꯟꯗꯁ꯭ꯀꯦꯞꯁꯤ ꯄꯨꯔꯥ ꯅꯤꯛꯍꯟꯈꯤ ꯍꯥꯏꯇꯥꯔꯦ ꯌꯨꯍꯥꯔ ꯍꯥꯕꯒꯤ ꯐꯤꯕꯝꯗ ꯃꯍꯥꯛꯀꯤ ꯃꯤꯁꯟꯁꯤ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯀꯔꯞꯁꯟ ꯂꯣꯏꯁꯟꯕ ꯑꯗꯨꯒ ꯌꯨꯠꯁꯤꯡꯁꯤꯗ ꯏꯝꯄꯥꯋꯔ ꯇꯧꯕ ꯔꯤꯜ ꯍꯦꯔꯣꯗꯒꯤ ꯇꯦꯂꯤꯚꯤꯖꯟꯒꯤ ꯍꯦꯔꯣꯗꯒꯤ ꯔꯤयल लीडर अमदा कन्वर्ट तौरकना माहना होनकी हुजिकती पूरा कन्वर्ट तौखरे माइ पाक हाइबदु ओइरे माकी स्किल्स पर्सनालिटी अमसुंग विजन की मतांग दमु यंगसी माकी स्किल्स से विजय की स्ट्रेंथ से ओनली एक्टिंग खक्ता द नते बलैरिसी माकी इसम समजबा माकी डिसिप्लिन नाइबा माहना मियांग लैनबा कनेक्शन से अदुकी मतिक फबा हाइतार अदुगा मी योइसे विजय हाइबा मियोइसे वहाई खरा खक्तनी nganglisi माकी एक्शन ने हेलेबा पावरफुल होइबा एक्शन ने हेलेबा वर्ड तगी माकी विजन से यामना क्लियर होय माकी एजुकेशन इक्वालिटी यूथ एम्पावरमेंट अमसुंग ट्रांसपेरेंट गवर्नेंस की मतंग से माकी विजन से यामना क्लियर होयबा माकी फ्यूचर होप अमसुंग लेगेसी से मसी मतंग दामु यमिनसे विजय से अनौब चैप्टर अमदा इंटर तौरे से मयाम सु खंगनरे ngrangi election result da amake hena mayamna mahak politics da yamna thona fana isang thona changle haibasi mayam khangnare prithvi pumbani yengli mahana politics si hallaga redefine tawgadra haibo wafam duni masak hena haidi ta kadra politics si kamdo buno haidu hana leiram liba mongdu dagi hongdoklaga mahana cinema da redefine tawgiba tumaina cinema bu awang bathak da mahaki oiba wakhalona pukhalakibadu mahaki oiba tonganba angle amada adum maina politics si mahana redefine tawgadra haibaduni critics singna khalibasi matam khaktana madu haigani tungda lakadaba matam sina mahaki tawgodoriba thabak singsi masi define tawganeba adubu posak amadi yamna suksoi soidana laireba mahaki journey si hobata ngairi politics kilamdadi masi loiba natri beginning ne aitare legend di kaiba toiba leite makhoi di sum saukhalakpa fagalakpa naktaneba करिगुम्बा नाखोइना अहोंबा लाकपदा चेंज अमा लाकपदा थाजब तारगदि लीडरशिप नखोइना थाजब तारगदि वरीसि नखोइगिनि प्लीज लाइक शेयर एंड सब्सक्राइब टू एलिस हब फॉर मोर पावरफुल स्टोरीज हेन कल्लबा हेन शक्ति लेरबा वरी कियागी दमक आइकॉन कियागी वरी सिंग खंगनबगी दमक पृथ्वी द सेप तौखरिबा मियोइ सिंग दुगी वरी खंगनबगी दमक शेयर तौबा लाइक तौबा कमेंट तौबा लेपिगनो अदुगा मयामना मतुंगी कानरबा वीडियो सिंग लाकपा मतमदा खंगनबगी दमक नोटिफिकेशन ऑन तौबियो एंड थैंक यू ऑल सी यू इन द नेक्स्ट वीडियो